ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯣꯖꯥ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯗ ꯀꯁꯨꯝ ꯇꯧꯗꯦ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯟ ꯑꯗꯨꯗ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯨ ꯃꯆꯤ ꯀꯔꯤꯅꯣ ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯈꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯁꯨ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯝꯈꯤ꯫ ꯃꯤꯌꯥꯝ ꯇꯥꯟꯅꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯈꯤ꯫ ꯑꯃꯥꯏꯕ ꯑꯃꯅ ꯊꯋꯥꯏ ꯑꯁꯤ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅꯤ, ꯃꯤ ꯈꯔꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ, ꯑꯃꯗꯤ ꯊꯋꯥꯏ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗꯨꯁꯨ ꯃꯐꯝ ꯈꯪꯗꯕ ꯑꯃꯗ ꯂꯩꯔꯤ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯐꯥꯎ ꯊꯋꯥꯏ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯂꯩꯈꯤꯒꯅꯤ ꯈꯨꯟ ꯑꯁꯤꯗ, ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯄꯥꯏꯅꯈꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯈꯨꯟꯁꯤꯗ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯈꯤꯅꯤ꯫ ꯃꯤꯁꯛ ꯑꯗꯨꯈꯛꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯑꯝꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯅꯈꯤꯗ꯭ꯔꯦ꯫ ꯈꯨꯟꯗꯨꯗ ꯇꯔꯨꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯝꯗ ꯅꯨꯃꯤꯠꯇꯨ ꯑꯍꯤꯡ ꯂꯦꯛꯑꯝꯈꯤ꯫ ꯇꯔꯨꯟ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯟꯗꯅ ꯅꯨꯃꯤꯠꯇꯨ ꯌꯨ ꯊꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯈꯩꯗꯨꯗꯤ ꯈꯨꯟ ꯑꯁꯤ ꯍꯟꯗꯛ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯇꯔꯨꯟꯁꯨ ꯌꯨꯝꯗꯨꯗ ꯃꯇꯣꯝꯗ ꯂꯩꯔꯝꯈꯤ꯫ ꯇꯔꯨꯟ ꯃꯍꯥꯛ ꯂꯥꯏ ꯇꯤꯟ ꯈꯔ ꯊꯥꯖꯒꯟꯗꯦ, ꯀꯤꯒꯟꯗꯦ꯫ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯒꯦ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯟꯕ ꯑꯃ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯕ ꯑꯃꯒꯨꯝ ꯎꯈꯤ꯫ ꯃꯍꯥꯛꯁꯨ ꯌꯨꯒ ꯈꯔ ꯉꯥꯎꯕꯗꯨꯗ ꯅꯨꯄꯤ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯃꯍꯥꯛꯁꯨ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯈꯤꯗꯦ ꯀꯅꯥꯃꯠꯇ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ, ꯑꯩꯁꯦ ꯌꯨ ꯌꯥꯝꯅ ꯉꯥꯎꯔ ꯃꯥꯟꯅꯤꯅ ꯍꯥꯏꯗꯨꯅ ꯐꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯟꯕ ꯁꯛꯇꯝ ꯑꯃ ꯃꯁꯝ ꯍꯥꯏꯗꯔꯗꯨꯅ ꯀꯞꯄꯒ ꯐꯃꯨꯡ ꯃꯌꯥꯏꯗ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯍꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯗ ꯁꯣꯛꯀꯦ ꯇꯧꯕꯗ ꯅꯨꯄꯤꯗꯨ ꯈꯪꯑꯣꯟ ꯑꯣꯟꯊꯣꯛꯂꯛꯄꯗ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ, ꯃꯃꯥꯏ ꯃꯃꯤꯠ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯟꯗꯕ ꯑꯃ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯇꯔꯨꯟ ꯑꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯇꯔꯨꯟꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯕꯗ ꯇꯔꯨꯟ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯈꯤ꯫ ꯇꯔꯨꯟꯅ ꯑꯩꯒꯤ ꯐꯃꯨꯡꯗ ꯁꯨꯝ ꯍꯥꯏꯔꯛꯑꯝꯈꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤꯕꯒꯨꯝ ꯇꯧꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯇꯔꯨꯟꯁꯨ ꯉꯥꯎꯔꯤ ꯐꯩ ꯇꯔꯪ ꯃꯥꯔꯪ, ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯤꯡꯉꯝꯗꯕ ꯊꯋꯥꯏ ꯑꯃꯅ ꯈꯨꯜ ꯑꯗꯨ ꯅꯩꯕ ꯍꯧꯔꯛꯈꯤ꯫ ꯋꯥꯐꯝ ꯄꯨꯝꯕꯗꯨ ꯏꯕꯣꯝꯆꯥ ꯂꯣꯏꯅ ꯇꯥꯔꯝꯈꯤ꯫ ꯏꯕꯣꯝꯆꯥ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯍꯧꯔꯒꯦ ꯈꯟꯗꯨꯅ ꯃꯁꯥꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛ ꯂꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯗ ꯊꯧꯅꯤꯕ ꯍꯧꯈ꯭ꯔꯦ꯫ ꯍꯦ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ, ꯅꯆꯥ ꯑꯩꯍꯥꯛꯄꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯅ ꯀꯣꯟꯊꯣꯛꯄꯤꯌꯨ, ꯅꯨꯡꯗꯥꯡꯅ ꯀꯣꯟꯁꯤꯟꯕꯤꯌꯨ, ꯅꯆꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯦ꯫ ꯃꯗꯨꯗꯩ ꯏꯕꯣꯝꯆꯥꯒꯤ ꯋꯥꯈꯜꯗ ꯇꯝꯐꯥꯁꯅꯥꯒꯤ ꯏꯃꯨꯡꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯍꯥꯛ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯃꯗꯤ ꯃꯍꯥꯛ ꯈꯪꯕ ꯃꯤ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯁ꯭ꯀꯨꯜꯗꯨꯗ ꯆꯪꯗꯨꯅ ꯑꯣꯖꯥ ꯑꯃꯗ ꯍꯪꯈꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯈꯤ, ꯃꯥꯗꯤ ꯑꯩꯈꯣꯏ ꯑꯁꯥꯏꯗꯒꯤ ꯅꯠꯇꯦ, ꯏꯝꯐꯥꯜꯗꯒꯤꯅꯤ, ꯃꯐꯝꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜꯒꯤ ꯌꯨꯝ ꯑꯗꯨ ꯇꯥꯛꯂꯝꯈꯤ꯫ ꯏꯕꯣꯝꯆꯥ ꯇꯝꯐꯥꯁꯅꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯇꯝꯐꯥꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯎꯅꯔꯝꯈꯤ꯫ ꯇꯝꯐꯥꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯏꯕꯣꯝꯆꯥꯅ ꯍꯥꯟꯅ ꯃꯈꯣꯏ ꯈꯨꯟꯗꯨꯗ ꯊꯦꯡꯅꯔꯝꯈꯤ꯫ ꯃꯗꯨꯗꯩ ꯇꯝꯐꯥꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯀꯅꯥꯅꯣ ꯍꯪꯉꯛꯑꯝꯈꯤ꯫ ꯏꯕꯣꯝꯆꯥꯅ ꯑꯩ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯈꯨꯜꯗꯨꯗꯒꯤ ꯊꯪꯅꯔꯤꯕ ꯈꯨꯜꯗꯨꯗꯒꯤꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯀꯩ ꯇꯥꯟꯅꯁꯦꯕ ꯍꯥꯏꯔꯛꯑꯝꯈꯤ꯫ ꯏꯕꯣꯝꯆꯥ ꯉꯥꯏꯍꯥꯛ ꯈꯨꯝꯕꯝ ꯂꯩꯔꯝꯈꯤꯗ꯭ꯔꯦ꯫ ꯏꯕꯣꯝꯆꯥꯅ ꯈꯟꯈꯤ,
ꯑꯩ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯂꯤꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯆꯤꯡꯅꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯄꯨꯝꯕ ꯂꯤꯔꯝꯈꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯃꯗꯤ ꯀꯞꯂꯝꯈꯤ꯫ ꯃꯄꯥꯅ ꯈꯨꯝꯂꯛꯑꯝꯈꯤ, "ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯍꯥꯛ ꯃꯇꯣꯝꯗꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯁꯨꯗꯦ꯫ ꯃꯄꯥ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯍꯟꯗꯨꯅ ꯑꯣꯖꯥ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯄꯣꯁꯇꯤꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯏꯆꯥꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠꯇꯣ ꯃꯄꯥ ꯑꯩꯅ ꯐꯣꯟ ꯇꯧꯕꯅꯤ꯫ ꯑꯌꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯇꯧꯕꯗ ꯐꯣꯟ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯔꯝꯗꯦ, ꯅꯨꯃꯤꯠꯇꯨ ꯌꯥꯝꯅ ꯀꯦꯅꯁꯨ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯕꯣꯝꯆꯥꯅ ꯑꯃꯨꯛ ꯍꯪꯈꯤ, "ꯄꯥꯕꯨꯡ, ꯃꯥꯒ ꯈꯪꯅꯕ ꯅꯤꯄꯥꯒꯗꯤ ꯂꯩꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ꯫ ꯃꯄꯥꯗꯨꯅ, "ꯏꯕꯨꯡꯉꯣ, ꯃꯗꯨꯗꯤ ꯑꯩ ꯈꯪꯗꯦ" ꯈꯨꯝꯃꯛꯑꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯕꯣꯝꯆꯥꯅ, "ꯄꯥꯕꯨꯡ, ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯃꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯏꯕꯣꯝꯆꯥ ꯀꯔꯤ ꯇꯧꯗꯨꯅꯣ, ꯀꯔꯝꯅ ꯈꯣꯡꯒꯨꯜ ꯂꯤꯁꯤꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯏꯕꯣꯝꯆꯥꯅ ꯅꯣꯡꯃ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯕꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯇꯝꯐꯥꯁꯅꯥꯒꯤ ꯐꯣꯇꯣ ꯑꯃ ꯊꯦꯡꯅꯔꯝꯈꯤ꯫ ꯏꯕꯣꯝꯆꯥ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯕꯣꯝꯆꯥꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯗ ꯍꯪꯉꯝꯈꯤ, "ꯅꯥꯎ, ꯐꯣꯇꯣꯁꯤ ꯀꯅꯥꯒꯤ ꯐꯣꯇꯣꯅꯣ? ꯐꯣꯇꯣ ꯑꯁꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯩ ꯍꯥꯏꯌꯨ" ꯍꯥꯏꯗꯨꯅ꯫ ꯃꯅꯥꯎꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯈꯤ꯫ ꯏꯕꯣꯝꯆꯥꯅ ꯑꯃꯨꯛ ꯍꯪꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯑꯝꯈꯤ, "ꯗꯥ, ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯑꯃꯅꯤ ꯃꯍꯥꯛ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ" ꯈꯨꯝꯂꯛꯑꯝꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯈꯤ, "ꯃꯍꯥꯛꯇꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯈꯛꯇ ꯑꯣꯏꯍꯧꯔꯦ" ꯑꯁꯨꯝꯅ ꯈꯨꯝꯂꯛꯑꯝꯈꯤ꯫ ꯏꯕꯣꯝꯆꯥꯅ ꯑꯃꯨꯛ ꯍꯪꯈꯤ, "ꯃꯍꯥꯛꯀ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ" ꯍꯥꯏꯗꯨꯅ꯫ ꯏꯕꯣꯝꯆꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯈꯤ, "ꯉꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ, ꯊꯪꯅꯕ ꯈꯨꯟꯁꯤꯒꯤ ꯄ꯭ꯔꯙꯥꯟꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯏꯕꯣꯝꯆꯥ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯈꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯗ, "ꯅꯥꯎ, ꯅꯪ ꯋꯥꯔꯤꯁꯤ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯒꯅꯨ, ꯇꯝꯐꯥꯁꯅꯥꯕꯨ ꯅꯪꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ" ꯍꯥꯏꯔꯝꯃꯒ ꯏꯕꯣꯝꯆꯥ ꯉꯝꯕ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯑꯝꯈꯤ ꯏꯕꯣꯝꯆꯥꯅ꯫ "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯔꯛꯂꯝꯈꯤ ꯑꯗꯨꯒ "ꯀꯅꯥ ꯍꯪꯕꯅꯣ" ꯍꯥꯏꯔꯛꯑꯝꯈꯤ꯫ ꯏꯕꯣꯝꯆꯥꯅ, "ꯉꯝꯕꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯥ ꯁꯤꯕꯨ" ꯍꯥꯏꯔꯝꯈꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ "ꯃꯥꯅꯤ" ꯈꯨꯝꯂꯛꯑꯝꯈꯤ꯫ ꯏꯕꯣꯝꯆꯥꯅ "ꯉꯝꯕ ꯑꯃꯨꯛꯇ ꯎꯅꯖꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ, "ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯏꯝꯐꯥꯜꯗ ꯊꯕꯛ ꯑꯃꯒꯤ ꯂꯩꯈꯤ, ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯇꯦ" ꯈꯨꯝꯃꯛꯑꯝꯈꯤ꯫ ꯃꯗꯨꯗꯩ ꯉꯝꯕꯅ "ꯅꯣꯏ ꯗꯗꯥꯅ ꯂꯩꯔꯤꯕ ꯏꯝꯐꯥꯜꯒꯤ ꯃꯐꯝꯗꯨ ꯀꯔꯥꯏꯋꯥꯏꯗꯅꯣ" ꯍꯪꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ "ꯑꯗꯨꯗꯤ ꯆꯞ ꯆꯥꯕ ꯈꯪꯗꯦ" ꯈꯨꯝꯂꯛꯑꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯕꯣꯝꯆꯥꯒꯤ ꯋꯥꯈꯜꯗ ꯉꯝꯕꯕꯨ ꯀꯗꯥꯏꯗ ꯀꯔꯝꯅ ꯊꯤꯁꯤꯒꯦ ꯈꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯍꯥꯞꯆꯔꯛꯈꯤꯒꯦ, ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ꯫